Mijing tabir ba khwai pun akpu image TV na taram okchabaga loinana khurumjari ngasigi maroi pauda nahasingbu malem gi skill development gi lamjelda yahonnana ba hotnari haina Rajiv Chandrasekhar na haikre All Manipur Working Journalists Union gi niputarlak suba mapok kumon thoram pangthokre miyamna covid vaccine first amadi second dose mapung khwana kapthokpinana ba health director Dr. K. Rajona Miyamda appeal Taukre Loinana DM College of Teacher Education gi Contact and Extension Program 2021 Nasiloshin Kre Mapungoy Pau Lobirsi Skill Labor Naha Kaya Putoktuna Skill Capital Ama Ohinana Pandam Thamli Haina Information and Technology Union Minister Rajiv Chandrasekhar Napundo Kre Wapamasi Nasi Kwakaitel the Labor PMKK Center Roman Technologies the Bangtok Kiba Yangshin Kongsat Amaga Mari Lena Pundo Kibani Mahana Makha Takibada Prime Minister Narendra Modi na Lusing Balengak Asigi Makada Naha Singbu Malemgi Skill Development gi Lamjelda Yahonana Honari Masigi Manungsanna Lemna Lebak Sigi Naha Kayada Skill Hengat Handuna Masagi Chanaba Tabak Pinanaba Scheme Sing Asi Paikatpani Masabu skill lehellabadi anova entrepreneur kya tholakani Prime Minister na awang nong pokpu economic development henna lehennaba hotnabagi saruk ama oina mafam sida lakpani naha khakta natana ahal laman singsu information technology gi lamda khangannanaba pandam thamli haiki thorum adubu kaksing kendra gi MLA M Rameshwar amadi ministry gi official kayana saruk yaki The Honorable Prime Minister on August 15th, when we ushered in the 75th year of independence, said in Hindi, he said, "Yahi samay hai, ye Bharat ka samay hai." And he said that not as a slogan, because he has the foresight and he has the vision to realize that India today has, because of the changes in the world, unprecedented opportunity in the areas of technology, in the areas of manufacturing, in the areas of many areas, including being the skill capital and provider of human resources to the world. This is not an empty dream. This is a real opportunity. And each one of you as a student in each of these skill centers that are all around the country, through your work, through your dedication, through your commitment to learn, through your commitment to upskill, to your commitment to reskill, will make that promise of India, that promise for Manipur, that promise of Manipur and that opportunity of Manipur in India a reality. COVID-19 pandemic asida Manipur da hawkyo pung kunmari da miyoi chaniga taruk nauna COVID positive oiba thenaki miyoi marina laikhidre pungfam sida miyoi lising ahumgo chama kunithoi test tauki ngasi COVID positive oiba gi changcha da taruk dasmik mapan yauki pandemic asi hawbadi ngasi phawbuda state sida COVID positive confirmed case masing lakh amaga lising taratare chamapal tarahumdoi thengnakre sikhibana lising amo chanipan kumathoi chukre apunba miyoi lakh taranithoi lising humathoi chamapal na test tokre Kakching district ta hokyo pung kunmari da miyoi chamaga taranithoi test tawada miyoi mari COVID positive oikhi miyoi sing adu lengaki test tawnaba tawfamda Marfudra Jivan Hospital da Taramapan Amadi Ima Hospital da ahum test tawkibani maduda lengaki test tawfam amadi Jivan Hospital da miyoi ani positive oirambani Malemgi oina COVID positive oiba migi masing koti kunithoi lakh humdoi lising yakai humdoi chatruk ahum sukre masing manungda miyoi lakh nifutaruk lising humdra mga chamanga kulum doina laikhidri miyoi koti kun lakh nifu lising humathoi chamanga kuntare na narambadagi farakre COVID laichat sida positive case masing khwaidagi yamba leibak na case koti mari lakh kunmari lising humdra panchatret marfu thengnaduna USA na ahanbada India na positive case
कोटी अहुम लाख कुंट्रॉम दो लिसिंग निफु तरेट चहुम कुनमंगा थेंगदुना अनि सुबुदा अमदी केस कोटी अनि लाख तरा लिसिंग कुंट्रा मरी सात्रुक तरा थेंगदुना ब्राजील न कोविड पॉजिटिव केस मसिंग याम्बा अहुम सुबा लेबाक ओइरी इंडिया की ओइनदी महाराष्ट्र स्टेट न केस लाख हुमफुमंगा लिसिंग तरेट चमापल कुंट्रा थेंगदुना अहानबा केरला न केस लाख निफु मरी लिसिंग कुनमरी सुपना निफु तरुक थेंगदुना अनि सुबुदा अमदी कर्नाटका न केस लाख कुनमापन लिसिंग हुमफुमरी सुपना मरफु हुमदोय थेंगदुना अहुम सुबुदा लेरी कक्चिंग डिस्ट्रिक्ट की डीएमडी सीएमओ डॉक्टर टीएच राजेन चलिबा थासी तरामदोय थोकिबा मेमोरेंडम अमगी मतुंग इना सेप्टेम्बर टांग 15 दगी कक्चिंग बाजार अमदी वबगाई बाजार एरिया दा डिस्ट्रिक्ट टेस्टिंग टीम ना डिस्ट्रिक्ट पुलिस डिपार्टमेंट की कांगबुगा पुल्लगा मोबाइल टेस्टिंग सेंटर सिंग हांगदोक्तुना अचत ओ कोविड प्रोटोकॉल ngaktaba amadi masana covid test tawning basing lemna covid test tawbagi drive chathari drive basi manung chana ngasisu wabgai lamkhai supermarket ta district testing team amadi hianglam police ki team na khusamnaraga mioi ni phuma thoi lemna test tawki ngasi test tawki ba punamak negative result lakhi Banbayabadi mobile testing center sing Kaithel gi area da hangdokna gi poktak asi leingakna lockdown leirambadagi hiram khara da komthok khibna maram oiraga public area sing da covid sandorpo yabagi risk saukalakpa asiga mari leinana September 10 da pangthokkiba state covid control committee amadi district nodal officials covid testing gi state review meeting da khanraba matungda Kaching district ki oina CMO DMD Kaching district na chirol thoktuna khangalakibani All Manipur Working Journalists Union Amjugi Niputare Laksubampo Kumon Thoram Major Kulaliba Manipur Press Club the Pangthokri COVID-19 pandemic na maram oiraga tharungna pung phaba saktam adumak oikhidrabasu Amjugi members sing na Manipur Press Club the yungba Journalist Memorial Pillar da Paumi sing na lekhidraba Paumi sing phamda laisu katuna ikai khumnaba utkhi tharunga mari leinana Amjugi President in charge Saubam Bokul Jaubana Hai COVID-19 na maram oiraga thoram asi mapung fana pangthokpadi ngamdre adubu union asi lingkhatpada achoba thodang lawkhiba amadi paumigi sinphamda chokthaba leitana thodang yaramba paumi singi mapamda leisu katpagi asamba thoram asi pangthokpani Foundation Day asiga mari leinana amju lingkhatpiramba amadi paumigi sinphamdagi pothakraba ahal tarada amjugi maikeidagi angamba khudol pot piduna ikai khumnaba utkani amadi thoramgi saruk ama oina numidangi matamda maira katkani masida amjugi leiriba members singna saruk yabinabasu Sawam Bokul Jawbana appeal tawkhi Paumigi sinphamdagi potharaga hoisi masa yam sona leiraba dumba halunjo hoi taram khanga charaga mokoi da ngamjaba khudol por kha pi na mokoi manak ta chatna koi sumba permission digi an sahi gi thorum si lae haibigi nungai ba mokoi phongdok boy na mokoi manak ta chatna koi na jagani ari yamna nungai te tasena phajna sindana ko myam nungai mina dana tawadu koi madu pandemic na marum ga ngamjade madu ta su mayam da nungai ta ba phongdok chari adu mayam su waru bina bo ai acting president no na Thawal Jila dasu ngasi malemgi masa mathanta sijabadagi thingba numit ki thoram district mental health program na sinduna langathel gi health and wellness center da pangthokre malemgi oina palan thoram asi chahi khuding ge September 10 da pangthokpani creating hope through action haiba asina handak sahi gi wakhalon oiri thoram gi chief guest ki Warol Piaduna Wagjing Tentha Kendra ki MLA Paunam Brojena Hojiki matamda masa mathanta sijabagi chang wangkhat lakpa asida nungnangba wafam kya phongdokpaga loinana masibu matam sana thingnanaba hotnabagi tangai phadaba leire haiba wafam sing thamki yumgi ahallaman singnasu masa singi lamcha sadat wangang sangang na tingnab bada ahongba laklabadi akhang ahisinga matam sana tana biduna poning phatha bigadabani suicide thingbada doctor khaktana yaroi aikoi punna masigi maramda wakal taminaba sangi haiki adana aikoi punna maki daita lei mangda phabi de specialist aikoi mayam daita lei masigi suba khuda mom ek thengnaragadi local emele su habiro disi sa chu sida phamnare doctor sa chu medical officer su phamnare sida contact toraga
इमुंदुगी आंगांदुगी खल्लिबो वाखल अरुबदु मदो खन पोनुत थांथबिरदि खंगदबा हाइबसिदि उपाय लेपोंदि खंगबु खंगदि लाकन तारे सनादो सनादि सिदा तारे हादि दि सना खुंदुरि खंगदि मासु चखिदोइ मदन सुंबा अरुबु मयामसे कोइ मयाम सॉल्व तौमिनसि नसि COVID-19 का मरी लेना चयोल खुदिंगी ओइन मणिपुर लेंगा की डायरेक्टोरेट ऑफ मेडिकल एंड हेल्थ सर्विसेस न सिंधुना लंफेल पाट लेबा डायरेक्टोरेट असगी इमा होल्दा पाउगी मिफम पांगथोकपगी मखा चथरकप ओइना ngasi su पाउगी मिफम अमा पांगथोकरी ngasi की पाउमिसिंग उनबा अदुदा हेल्थ डायरेक्टर के राजो न फोंदोखिबदा हौजिक COVID-19 लाइचत की वेब खरा नेमथरकपदगी मी सिबगी चांग अमदी पॉजिटिव ओइबगी चांग चु हंथरकले लाइचत असिदगी ngathoknanaba miyamna covid vaccine first amadi second dose mathong phana kapthokpiu tangai phadrabadi laichat asidagi ngathoknanaba human booster fawa kapnanaba khanari hojik phawda covid-19 naba mioi lakh amal sing kontra chaniga yakhai mapan recover tawungam khre imphal west amadi senapati district ki oinadi recover tawgi chang asi chada taradagi henna ख्वाइदी वांगबा डिस्ट्रिक्ट ओइना लेरी अतै डिस्ट्रिक्ट सिंगना चाद तरागी मखादा लेरी कोविड-19 सेकेंड वेव ता अप्रैल थाद मियोय 38 मे थाद चामरी जुलाई थाद मियोय चामरी गा सुपना तरुक अमदि सेप्टेम्बर थाद मियोय 35 सिखी अदबु ngarang phawda miyoy ani khak siduna laichat asina sibagi changdi hantharakli bahakna paumi singna makhata na phondok khibada covid vaccine gi first dose ka pa miyoy चामग मरफू मंगा सेकेंड डोज काप मियोय मरफू मापन सिखी मियोय सिंग असि मसागी तोंगान तोंगान बा क्रोनिक डिजीज लेबा ngaktani चटलिबा सेप्टेम्बर 15 फावगी मनुंगदा डेल्टा वेरिएंट की टेस्ट तौननबा सैंपल लिसिंग अनिगा सुपना यांखै तरुक थाखरे ngarang फावदा सैंपल लिसिंग अमगा सुपना अनि लाखले ngarang लाखिबा रिजल्ट सिंगी मरकता डेल्टा वेरिएंट न नाबा मियोय चात्रेट का हुमरा मथोय यावरकी हारी महाकना हाई लेगाकना कोविड-19 की थर्ड वेव लाखपा तारबदी थेंगननबगी दमकता क्यामगई अमदी कक्सिंगदा फमुंग चामगी मथक्ता लेबा ICU गी कामतिक चाना यावरबा हॉस्पिटल सिंग साबगी थबक हौजिक कन्ना पाइखली अथुमा तमदा साब लोइरगनी हाइखी कोई मिजोरामसी कोई कोविडसी याकन मसिंसी हेगली मसी करपसिना मरक होइना कोई मुन दिंदर कोई मरक होइना ये कोई दूसरी इन्हीं का है लांच लगवा या मरक लेगलीना ये कोई ना लेरिबा बॉर्डर लेरिबा कोई चोर सांपू डिस्ट्रिक्ट हमें डिस्ट्रिक्ट अनि से कोई इंफॉर्मेशन दिया है असली की सभी बच्चे की काम स्टार्ट करने का शुरू तो हम बस ट्रेनिंग तो हम अपनी कैसे तो हम कोई इंस्ट्रक्शन दिया है नुमित निनी चुपना चथरकपा DM College of Teacher Education Imphal की Community Contact and Extension Program 2021 ngasi loisinkhre sahi khudingi oina mafamda pangthok tuna lakpani ngasi loisinbagi thoramda Dulalen Kabo lekai da leiba children home amadi sagolbol terada leiba children home da chana thana polam sing yauna nongmagi tangai phadana chang do bayadro polam sing thoramga mari leinana program incharge Dr. A Dhaneswari Devi na haikibada teachers education curriculum gi saruk ama oina teacher trainee singna knowledge khaktang leibata natana society gi level da kumthaduna implement tawgadabani implement tawnabagi khudong saba piba oina community contact program asi sinbani matau karamna social skill develop tawgani team spirit matau karamna sagatkani haiba utpa program ni community service program dagi life skill matau karamna develop tawgani haibasu utli harduna ojasingna society da logadaba thodang kayabu singtharaduna kathokpaga loinana afaba mari thamnanaba hotnagadabani haiki so tawdaba yadraba curriculum da yawba adugunaba activity am oiba maramna sahi khudingi chatharakpagi saru amoina handakti akhoi college ki representative khara khakta aduga satra representative khara aduga oja representative khara na tongan ba sport mari da ngarang dagi hona chathajarakpani Sugunu Kendra Disabled Persons Welfare Association da MLA gi toloptagi tha mari chupna tha khudingi lupa lakh momam piragani haina Sugunu Kendra gi MLA ki Ranjit na phongdokre wafamasi ngarang Kakching Khunau Bazar da Kakching Khunau Development Committee amadi task force na sinduna pangthokkiba Sugunu Kendra gi
नाम सोयरबगी एसोसिएशन अमा ओइरिबा सुगनु केंद्र डिसेबल वेलफेयर एसोसिएशन की गवर्नमेंट रजिस्टर नंबर खुसिनबा अमदी एसोसिएशन असिना एमएलए के रंजितपु सौगतुना एमएलए दा चंगलकपगा लोइनना सुगनु केंद्र दा कोविड सेकेंड वेव की लाइना लाइचत्ता कोविड पॉजिटिव ओइबा इनमेट सिंगिदमक कथोपा अमग लोइनना अचौब थौदांग लौखिबा बस ड्राइवर अनीदा लुपा लाख अमा खुसिनबगी थोरमदा एमएलए के रंजितना फोंदोखिबनी थोरम अदुदा रंजितना मखाताना हाइखिबदा डिसेबल सिंगी एसोसिएशन असि रजिस्टर बॉडी अमा ओइरबनिना मरी लेनबा डिपार्टमेंट सिंगी माइकेदगी करी करी खुदोंग साबा फंगबा याबगे हाइबदु खंगदोक्तुना फंगहननबा होटनरगनी हाइखि एमएलए नमखाताना हाई मणिपुर लेंगाकना स्टेट असिदा कोविड की लाइना असि निंगथीना थेंगनरी हाइना लाउजरबसु कक्चिंग डिस्ट्रिक्ट दी लाइना असि थेंगनबदा लेंगाकना चाउना मिराइबगी ममी तारी मरुओइना चाउख्रब डिस्ट्रिक्ट असिदा लाइना असि थेंगननबा एम्बुलेंस फाउबा निंगथीना पिबिद्री मसी मथक्ता लेंगाकना लाइना असि लोकल क्लब ऑर्गेनाइजेशन सिंगना गलोइनना टास्क फोर्स सेमदुना थेंगननबगी हाइना लाउजरबसु टास्क फोर्स सिंग असिना थबक तौबदा चंगबा सेल फाउबा निंगथीना पिबिद्री मसी मथक्ता डिस्ट्रिक्ट असिदा हांगलिबा कम्युनिटी होम आइसोलेशन सेंटर सिंगदा इसिंग सप्लाई तौनबा मरी लेनबा डिपार्टमेंट सिंगना हाइरुबदसु डिस्ट्रिक्ट असिदा वाटर टैंकर अमा फाउबा लेरमद्रे असुमना लेंगाक डिस्ट्रिक्ट असिदा सेकेंड वेव फाउबा निंगथीना मेयंग चंगबिद्रगा करमना मियामना मिपाइनरिबा थर्ड वेव असि थेंगनबा ngamgadoribano haina hangki ki thoram aduda sugunu block congress committee ki president KH Nimai Chandra wangu gram panchayat ki pradhan loitongwam Sarat Maitei sugunu kendra disabled persons welfare association ki president Krishna Mohan na maru oiba mithung sing oina saruk yakhi लाकदरिबा मणिपुर लेजिस्लेटिव असेंबली मिखलदा 9 थामिबन केंद्रदा मिखल थेनगदरिबा बीजेपी की इंटैंडिंग कैंडिडेट कोंखाम विक्रम की इलेक्शन कैंपेन हौदोपगा लोइनना केंद्र असिगी नागामपाल सोराम लेकता स्ट्रीट कॉर्नर मीटिंग अमा पांगथोक्रे लाइपुबम लालमणि शर्मा तखेलमम लोकेंद्रो लाइपुबम प्रवीण सिंह मियोय क्याना दाइस मेंबर सिंह ओइदना पांगथोकिबा कोंखाम विक्रम की स्ट्रीट कॉर्नर मीटिंग अदुगा मरी लेनना बीजेपी की इंटैंडिंग कैंडिडेट कोंखाम विक्रमना मणिपुर दा अवोनबा अमा पुरक्तबा यादे हाइबगी पांडमदा केंद्र असिदा मिरेप ओइना सोंथोकपनी मसिदा मियामनसु महापु सौगतपियु हाइकी वांजिंग त्यांथा केंद्र की मनुंगदा लेबा का हेना अवा अना तारबसिंगदा मतेंग पांगदुना लाकलिबा पुन्ना हिंगमिनसी ग्रुप PHG ना तरानिथोरक सुबा तेंगबांग की थोरम पांगथोक्रे PHG ना तेंगबांग खरबसिंग अदुदी अहानबदा इलांगबम प्रेम तेंथा मथक लेकाइदा लेरिबा चाही कुनितोय खक्ता ngairba naha oirba myoy asi khanghoduna heart amadi kidney da anaba lerpadagi manipur da yengba yaba yenglaba matungda kanba ngambra haiba yengnanabidama hojik Guwahati da लेजबा लौ इंखोल योंदुना वान होटनरिबा इमुंग मनुंग अनि सुबदा सपमया लेकाइदा लेबा श्री निंगोबम कुबेर सिंह असिसु किडनी अनिमक फेल ओइदुना लौ इंखोल कया योंथोक्तुना येंगलगा मतुंगदा सेंथोक लेजदबा ओइरुबना मखा ताना लायंग बदा खुदोंग साददुना मखा येंगथबा ngamdana awaba kaya mayoknaduna khangliba imung manung amadi ahum subada laimayum inausa debi tentha makha laikai da leiba asisu hojik kidney animak fail oiduna leijab low inkhol kaya yonthokduna layeng liba awaba taraba imung manung singni awaba taraba imung sing asida PHG na lupa lising nipan mateng pangjabani hairi नेपाल की कोनुंग काट मधुदा था असिगी तरा अमसुंग तरा माथोइदा पांगथोखिबा अहानबा माउंट एवरेस्ट इंटरनेशनल गेम्स 2021 की किक बॉक्सिंग मसानादा सना की मेडल लौरक्तुना मणिपुर की अमदी इंडिया की माइ पुरखरबा संगोम सुंबम अमरबु ngasi हराव तरामना ओपगा लोइनना पोकनिंग थवतख्रे एस अमर थवाल डिस्ट्रिक्ट की मनुंग चना लेबा वांगखेम मुस्लिम दगी मोहम्मद रशीद अली अमदी खैजान की मसा अहुम की मनुंगदा अनिसुबनी महान केजी यांखै कैटेगरी की किक बॉक्सिंग मसानादा मथंगसिना भूटान अफगानिस्तान पाकिस्तान बांग्लादेश पाकिस्तान अमदी नेपाल की सानोरसिंगबु माइथिबा पिरमलगा असिगुमलबा
medal asi purakibani hari Wangkhem Muslim Development Association WMDA Club Wangkhem Muslim na silaga pangthukiba taram uppagi thorum aduda taranithoi suba Manipur Vidhan Sabha Mikhalda Wangkhem Kendra BJP gi mere oigani haina thorang toriba Kharibam Jibanna athoiba mithunglen Tampak Mayum Masjid ki Pes Imam Maula Basir Ahmad Amadi WMDA Club ki President Muhammad Safiq na Mathang Sina Athoiba Mithunglen Thoramapu Amadi Akhanaba Mithunglen Sing Oina Saruk Yaki Imphal West Police da Makoi Langjing Singh Maning da Laiba KBS Brickfield gi Manung da Laiba KBS Agro Industries ki Ising gi office da hand grenade thamlambada Chenaba me ani phagat khre Hiram siga mari leinana ngarang numidang Imphal West ki SP gi conference hall da pangthokpa paugi mifam da Imphal West ki SP Dr. S Ibomchana High Industries asida hand grenade thamam le high ba pau pirakpadagi Imphal West ki additional SP Ops SDPO amadi commando ki deputy SP yauna apunba kangbuna thanam liba polam sing lokthok paga loinana thi humbagi thabak chathabada Moirangthem Mohan Chahi Nifunithoi Mahaki Loinabi Sagolban Tera Sayang Lerak Asi Phagatpani Makhatana Wahang Pohang Chathabada Makhoi Dagi hand grenade yauna bomb gi masak matum kaya ama phagatki amadi aina Thingkraba Lalholu Pripaki acting chairman cum general secretary and Prem Kumar gi makhada thabak tawuni haiba khangbangam le hairi Hill Area Committee gi Bill House ta puthok khidaba asi laibak thibani singi leader sing moral ground da from thadokham thoi haina the Joint Tribe Students Association gi zero Joint Secretary Jenthui Pamaina Hongdorli ngasi Thaiban da leiba Hotel Daini Continental da pangthok khiba pawmifam amada mahakna makhata na miyam gi kolau lawbi daba MLA Minister Singh asi matik sade pham thadopam thoi ADC gi makhada tongan ba post satruklom launanaba thorang toriba asi khudakta lepiu natrabadi democratic oiba khongjang kaya changchilagani lengak asina Tamenglong da paikhat liba project sing asi thagat ningai ni tobutubu project sing asi saba loirba matung da oina sangabiu Tamenglong da sel changna sakyo water supply scheme loisindringai da sangabana hojikti leak oiduna sinnaba yadre paikhat liba project sing chief minister masana nikti na monitor tawbiu Tamenglong khongsang lambi mapu pandabaga amaga chap manare athuba matamda mitjeng changbiu haiki chayon amagi mumangda Manipur State Assembly se session se phamkre si phamgi ba matam sida koi gi chingi representative legislator singsina koi gi public ki voice public ki interest raise to bangam daba moi gi inactivity irresponsibility ko moi gi incompetency to adu ubagi maram moina koi gi moi se representative koi gi maram se matik sadri ha se koi thamlaga moi gi adu gi moral ground da moi se resignation moi phamoi gi phamse thado ha se koi gi sini Uttar Pradesh ki Firozabad district da dengue amadi viral fever gi case jamkhalakliba adugi maram khangdoknanaba state government na Dr. Taramana Saba team ama apam aduda thakre August thagi thayai chalakpadagi laina asina me humpu gi punsi lohman kre anabasing adu phajana layang khidabra haibagi matang da su team aduna thigatkani hairi Government Medical College da changdigai mamang da team aduna primary health center sing da chatkani Dr. Tara amadi specialist mangana saba team adugi lusingbana communicable diseases ki specialist Dr. GS Bajpai na oiri state additional director medical and health agra division Dr. AK Singh na haikibada team aduna dengue amadi viral fever sandorpa karamna lakchin gadage haibagi matangda lokhat kadaba khongthang sing takani amaromda nupi Dr. Singh gi team amanasu mafam aduda sangchindana government medical college da chathariba layangi thong sing adu yangchinba hokre Dr. Nupi Singh gi team aduna henna layang takpi tambiri haina medical college adugi principal Dr. Sangita Anejana haiki
South Korea na masana saba submarine launch ballistic missile SLBM maipakna sangyang tawkre test site ta wangang bada South Korean President Moon Jae-in na haikibada South Korea gi missile gi sakti hengalakpa asina North Korea na lan kaihorakpada thengnaba ngamlagani mahang official sing da haikibada South Korea na makata na missile gi test tauki gani North Korea na handakta test Tokyo missile adugi maramda fajana khangdoktuna maru oina North Korea gi pandam karino haibadu khangdokna naba thijin gadabni haiki North Korea na missile launch taukiba adugi maramda khananaba National Security Council NSC gi emergency session ama South Korea na kaukri North Korea na sumakata na cruise missile test tawgani haiba wafam lauthokpa laikhrabani Aroibada Maroy Pau Amuhanna Nahasingbu Malayamgi skill development gi lamjelda yahonnanaba hotnari haina Rajiv Chandrasekhar na haikre All Manipur Working Journalists Union gi niputalak suba mapok kumon thoram pangthokre miyamna COVID vaccine first amadi second dose mapung pana kapthokpinanaba health director Dr. K Rajona miyamda appeal tawkre loinana DM College of Teacher Education gi Contact and Extension Program 2021 ngasi loishin kre ngasi gidamakta di paudam pijo mata solution jare meyang tabir ba kwai puno pu amuka hanna khurumjari